ing tapa puraknaba mar amadi thado proof ki miyosing imfalda laktuna wari sarage haiba fawba leire chief minister irang makha sangthahanba pamba singna inchilabasu jiribam kidi lenga kyawna nakal ani gi marakta ing tapagi wari sanaba haukhre jiribam da tapna ing tapa hanjilakle masida natana thadogi asoba kangbu amasu wari sanaduna ing tapagi lambi da laknaba thaurang leire mar amadi thado proof ki miyosing imfalda laktuna wari sarage haiba fawba leire lenga ki stendi english maga chamapan humfu mathoi gi matung da lakpasing khandokpani hana leiramba yelhomi singdi karisu tawningai leite athubada manipura ing tapa hanjilaknana ba honari masida miyam gi mateng sangi haina chief minister n birena phongdokre wafamasi ngasi loisin kiba assembly mifam da pass tawkiba manipur appropriation bill 2024 khana bagi matang da tungan ba mla singna pukhalakiba observation singi paukhum oina phongdokibani chief minister n birena phongdokibada manipur butang du leita ba state ama ohenana bagidamak core issue sing lengak asina thabak haudaba leitre core issue ama oriba mitop khandokpagi thabak haure border fencing gi oinasu kilometer samaga nifu athubada khaba haunaba order thokle FMR lokthokpagi mathakta NRC satnaba ngaiba oina foreigner a ki makhada thabakaya vaikhatkre maram masina issue sida opposition political gi kudong chawal lawnaba hotnaba si leptuna manipur kanana ba amata oina thabak tausi mahangna hai parliament amadi assembly da achumba du puthokna duna debate tawnasi sugi matang da oirabasu hiram khudingmakta opposition na lan uhanana ba hotnaba laibak thibani asigumba manipur thugaina ba amadi irang sagatpa lana pauthokliba sing MLA oirabasu makoida legal action lokhatpham thoi CM na hai hojik lairiba government asina state sida lenga khek pairakpadagi ngasi fawba miyam gi aifana ba thabak thauram kya paikhatuna lakli state sida lairaba lehandaba haiba pandamda lengaksina miyam gi thabak thauram kya paikhatpa laikre masigi manungda layeng bangam jadaba singi CM haiste entrepreneur gi startup na singba scheme kya hawdokhi loinana education gi lamda hena fagat hanana ba school fagat hansi mission hawdokhi mission asigi makhada ngasidi lenga ki school sing phagalaktuna mairoi sing position lobagi masing hengatle masigi mathakta chingtam gi mari lapthok naramba dusu naksinahan bagi pandamda go to hills mission hawdoktuna singtam khenaba thamdana manaba thongda chawkha thaurangi thabak paikhatpa hauki lenga ka sina singi mafam kyada makal makha kyagi chawkha thaurangi project paikhatkhi haiki mahangna makha tana hai drug na sathina soalaba state singi manungda manipur su amani tungi yumbirel oigadaba naharol kaya drug na maram oiraga sum sarakpagi fifam lakpadagi lenga ka sina war on drug ki mission hawdokhibani mission asi mai pakna sathabaga loinana maikai kyadagi sagatna rakli masida drug mafia kharanadi sauningbagi laman khumningba oiri masi masana tabani lenga ka sina kumja englishing ani ga tara tare tagi hauna hojik fawada punna miyoi lising ahumga supna mari rom phaba laikre masigi manungda kanagumba kharana bel da satkhiba yawki खरना कन्विक ताखिब यावरी ड्रग का मरी लेना लेंगाकना अपुनबा केस लिसिंग अनिगा कुनगा मरी लौखतखि लेंगाकना संगसिलिबा वार ऑन ड्रग असि कनागुम्बा प्रूफ अमदा अतमनना टारगेट तौबा लेते इनर लाइन परमिट की मतंगदा पलदुना सीएम ना हाय लेंगा गसिगी मतमदा ILP सनबा हौखिबनी ममांगदा पालंबा लेंगा की मतमदा सना हननबा क्यारक हना मियामना इहौ हौरबसु पुरकपा ngamkhidabani adubu NDA lengak lakpadagi miyamna matam kyadagi demand tawduna lakhiba ILP pirakhibani haibasi khangnaraba wafamni masigi mathakta ILP sanarakpadagi ngasidi state sida crore taraga nithoi rom state revenue kabangamle social activist ama oirabadi ngang bakhaktana yaroi thabak oina onthokpa changi chahi kunthra hena larobasu thabak tawba ngamdrabadi kana roi state asi ngahak ngahaki ngangbada satpagum tawri masi thaidok haudrabadi phataba nonglei nungsina humkhiduna aikhoi pumnamak mapu pandaba khunai ama soidana oirakani khudam oina handaki MP election da candidate amana mahak pukada kahalu lanjenari basing mayumda halangani haina lana thaja hanki adubu ngasidi mahakna ngangkhiba adu soire haiba khangjare masi pumnamak ngasigi leibakna haubadagi uba fangki mahangna makha tana hai nongpok sekmai PS na konba mafamda kuki nupi anibu mapi thongdana pubagi video amabu Congress party na malemgi miyamda lana wahan thok halaga Prime Minister bu ikaiba pikhi aduga Prime Minister unasi haina haribasi karamba mai puragano satkadariba haina thamki lanjenari basingi matangda paladuna mahakna hai inme singwa khalaitana lehanana ba lengakna angamba thakta honari makoi gi masagi mayumda hanjinana ba honari ngai cheraga sida
mayumgumna laiba yanaba yumsing sanaba lengakna thorang paikhatli haiki amaromda kairao AC gi MLA Laurembam Ramesorna mamang sahi gi May 3 da Churachandpurda khulai paiba singna irang saugalakpa matamda action amata tawkhidaba matam adugi Churachandpur gi DC SP amadi OC gi mathakta action laukhatsi haina phongdokhi